ꯑꯣꯏꯗꯕꯁꯤ ꯆꯨꯝꯅ ꯑꯣꯏꯗꯕꯁꯤ ꯐꯖꯅ ꯉꯥꯡꯕ ꯃꯌꯥꯝꯁꯤ ꯎꯔꯨꯔꯀꯥꯟꯗ ꯑꯣꯏꯗꯦꯕꯗꯤ ꯂꯣꯏꯅꯃꯛꯅꯁꯨ ꯈꯪꯕ, ꯃꯌꯥꯝꯅꯁꯨ ꯈꯪꯕ, ꯄ꯭ꯔꯖꯥꯅꯁꯨ ꯈꯪꯉꯤꯕ, ꯎꯁꯨ ꯎꯔꯤꯕ, ꯈꯪꯉꯤꯕꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯇ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯕ꯭ꯂꯤꯛ ꯐꯪꯁꯟꯗ ꯑꯣꯏꯗꯕꯁꯤ ꯐꯖꯅ ꯉꯥꯡꯉꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯀꯥꯏꯔ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤꯗꯤ ꯑꯩ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯔꯕ ꯑꯩꯈꯣꯏ ꯈꯪꯉꯤꯕꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯇ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯕ꯭ꯂꯤꯛ ꯐꯪꯁꯟꯗ ꯑꯣꯏꯗꯕꯁꯤ ꯐꯖꯅ ꯉꯥꯡꯉꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯀꯥꯏꯔ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤꯗꯤ ꯑꯩ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯔꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯔꯦ. दिल्ली डियर पार्क है सबदर्जन मना की यही नोमैन पानी खों से यादना मैक्स हॉस्पिटल लाइंग लापने अदंग वाकिंग चके लापने फजगने मोई डियर पार्क मैम अना अयेक मखों मखूद नुंगाइतब अहल जो नहासो नुपीसो नुपासो एबदी उचेक वया लोइना पयिन लई याम नुंगाइ मसी येंगकांदा नुंगाइदो माले अदो मसी लम लेत्रगदि सिगुमबसी सेम यागदो माने अखोई मणिपुरदा सही अ खनजबद सही 10,000 लेरबौ सिगुमबसी सेम ngamdo माने लम लेतबा माना अनि सुबना अदुम सेमगे सागे हाइबि वखल खनबा अखोई विजन यावबा लीडर अखोई गुंबा सिंगना लीडर अखोई गुंबा अखोई थोरैबा अखोई मयामजना सुमाय तौगे हाइबि विजन अमा लेतबसे सिना अखोई कनो तौदो मानदे हुजिक से अखोई टीवी दा कईदा इलेक्ट्रॉनिक मीडिया दा मणिपुर की लम कनबगी मनुंग हुनदा करी याम खन्नबा अखोई थेंगनरे मणिपुर की लम से मपानी मितोपता योनद्रबा अदुगा एग्रीकल्चरल लैंड लौ सिमुबै सिनबा लौ उबदा सिनबा लम से अखोई कमर्शियल ओंथोअनदबा हाइबन चिंगबा एक्सो लेरे अदु लेना हुजिक सी लम ओंथोरपसे अखोई लोइ उरे अखोई मयाम लोइ कल्पित अखोई इसामक यावना अखोई गुमा मयाम पोजिशन फिवम चान लेबा अखोई मयाम यावना मसी तौरिने मिंगोन पुंगांगांग सुमोय खल आई मयाम दा अपील अमतंग तौजनिंगे लास्ट सही मंगा सिदा मणिपुर की लम से मसी योनी हुई रिकॉर्ड अमा रेवेन्यू डिपार्टमेंट ने पुथोपिराबा रजिस्टर तौबा ऑफिस तगी कना लैगी करिगेरी प्रॉपर्टी लैगी कना मरी मताना लैगी मदु मयाम लोइन अंगदंग पुथोपिरा प्रजा लोइन खल्लगदी मितोपना लैबना कना करम मितोपना लैबनो अखोइना लैबना कना लैबनो करी प्रॉपर्टी लेरे कनाना ख्वाइदि याम लैगरे रजिस्टर तौबा यादे हरगा तौरिबा मिसिंगने कना हाइबसिंगदि लोइना थोरानी अदुना अखोइना प्रजाना चिंगनरिबा अदगी सरकार याव सरकार होइरगा अखोइना सरकार लेलेना गवर्नमेंटना तौहनिंगबा पॉलिसी सेमना मसी प्रजादा चिंगनरगा इखंग खंगना लेरिसे पुरा खंगनगेदि याम ट्रांसपेरेंट होइगेदि सही मंगा तरुक अखोई बीजेपी ना पालेंगे अतई सरकार ने अदंग तोगा बीजेपी सरकार हे लाखपदि बीजेपी से सरकार से प्रजाना से हम थाजरिनी सही तरुक से ममांगी सही मंगा हमना कि सही तरुक सिरा लम प्रॉपर्टी लैगिबा अदगी अखोई लौ ओइरम जगह लैगिबा ओंथोखिबा मीसिंगसे कनानो करम तारीख लैगिबा लम कया ओंथोखरे हाइबसे अखोई रेवेन्यू डिपार्टमेंट सरकार पुथोपा ngमगदी अखोई सरकार से हम ट्रांसपेरेंट और याम फई हाइबसे मसी सोई मयाम थाजबा लाकनी सरकार बु सपोर्ट तौरकनी खले अदो अखोई मयाम नो अदुम आई से यावना अखोइना अदुम ngang लौ उरिबा लमसे कनगदोबने मितोपता लम योनलोइदोबने अदुदि हाइरगा अखोइना अदुम हंजिन अखोइना पाइसिनना अखोइना लैसिनना लैरगदि मदु चुमोय अदो याम सेंगना फजना कनो तौवे उछे हाइरगदि हुजिकि सरकार नंगदंग पुथोपिरा अखोइ मयाम पुथोप प्रजा ओनसे अदुगा सिगुम्बा पार्क फजबा पार्क काजि खरा डेभलप तौना लम कदा लेबनो लनाय लैसिन मुता सिगुम्बा पार्क खरा सेम याबनो हाइबदो अखोइ खनरकांदा अदु सेमनबो ओइना तौसे हाइना आई सरकारदसो प्रजादसो अपील तौजरी अखोई लीडर ओइरबा अखोई खुदिमंगसो मुन्ना खल्लकांदा ngang खक्ता नतबा ngang लोइना थबैदा असेंबदो प्रजादा खंगनबा सासिननबा सेंदो फेक ओइबा सिनना मंगांग थमोयना म लेबा वाखदना म खनबा अदुगी मी अदुंबसिंदो ओइदबना अदु तौदना अखोई होनामिनसेना अखोई लीडर खुदिमंगसो आई इसादे होरगा अपील तौजबलना अखोई अदुम अनौबा
ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯁꯦꯅ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯥꯎꯅꯗꯅ ꯈꯣꯡꯅꯗ ꯄꯨꯡꯉꯥꯡ ꯉꯥꯡꯗꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯥꯡꯕ ꯑꯗꯒꯤ ꯇꯤꯚꯤꯗ ꯅꯩꯅꯕ ꯑꯗꯨ ꯅꯠꯇꯕ ꯉꯥꯡꯉꯤꯕ ꯂꯥꯎꯔꯤꯗꯣ ꯑꯦꯛꯁꯟꯗ ꯑꯣꯏꯅ ꯎꯠꯂꯒ ꯑꯩꯈꯣꯏ ꯇꯧꯁꯦ ꯑꯩꯗꯤ ꯌꯥꯝꯁꯨ ꯏꯀꯥꯏ ꯑꯣꯏꯗꯕꯁꯤ ꯆꯨꯝꯅ ꯑꯣꯏꯗꯕꯁꯤ ꯐꯖꯅ ꯉꯥꯡꯕ ꯃꯌꯥꯝꯁꯤ ꯎꯔꯨꯔꯀꯥꯟꯗ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛꯅꯁꯨ ꯈꯪꯕ ꯃꯌꯥꯝꯅꯁꯨ ꯈꯪꯕ प्रजाꯅꯁꯨ ꯈꯪꯉꯤꯕ ꯎꯁꯨ ꯎꯔꯤꯕ ꯈꯪꯉꯤꯕꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯇ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯕ꯭ꯂꯤꯛ ꯐꯪꯁꯟꯗ ꯑꯣꯏꯗꯕꯁꯤ ꯐꯖꯅ ꯉꯥꯡꯉꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯀꯥꯏꯔꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤꯗꯤ ꯑꯩ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯔꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯔꯦ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏ ꯈꯔ ꯇꯣꯛꯑꯁꯦ ꯑꯁꯦꯡꯕꯗ ꯄ꯭ꯔꯖꯥꯗ ꯊꯝꯁꯦ ꯑꯗꯨ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕ ꯅꯨꯡꯁꯤꯅꯗꯕ ꯂꯩꯔꯤꯕꯁꯤꯁꯨ ꯀꯣꯛꯀꯅꯤ ꯏꯔꯥꯡꯁꯨ ꯂꯩꯔꯣꯏ ꯆꯥꯎꯈꯠꯄꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨ ꯐꯖꯅ ꯑꯣꯏꯗꯕꯁꯤ ꯃꯀꯣꯛ ꯊꯣꯡꯉꯤꯕ ꯑꯩꯈꯣꯏꯅ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯑꯩꯒꯤ ꯄ꯭ꯔꯖꯥꯗ ꯑꯗꯒꯤ ꯀꯩꯅꯣꯗ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯂꯤꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯁꯨ ꯌꯥꯔꯣꯏ ꯐꯒꯠꯂꯛꯄꯁꯨ ꯑꯣꯏꯔꯣꯏ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯀꯟꯐ꯭ꯌꯨꯖꯟꯗ ꯊꯝꯕꯤꯔꯀꯥꯟꯗ ꯃꯣꯏꯁꯤꯡꯁꯤ ꯆꯠꯐꯝ ꯈꯪꯗꯕ ꯄꯟꯊꯨꯡꯐꯝ ꯈꯪꯗꯕ ꯂꯝꯕꯤ ꯈꯪꯗꯕ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯁꯨꯡ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯁꯥꯁꯤꯟꯅꯕꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯇꯣꯛꯑꯁꯦ ꯀꯟꯐ꯭ꯌꯨꯖꯟ ꯄꯤꯕꯁꯦ ꯇꯣꯛꯑꯁꯦ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯁꯦꯡꯅ ꯑꯉꯥꯡꯁꯤꯡꯅ ꯂꯝꯖꯤꯡꯕꯤꯔꯁꯦ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯂꯤꯗꯔ ꯈꯨꯗꯤꯡꯃꯛꯇ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯈꯨꯔꯨꯝꯃꯒ ꯑꯄꯤꯜ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ